Hi, sinaw ma'am sing ma'am puro mo kay kuno usari ay kay gumba khenaba ani khaktang yam usara ke tawjabani yembiyo ma'am sigi lauri ani si amana hangam lamai tharga hunba hangam aduga amana lamai thada ba hangam ni som sai si ma'am yembiyo si som sai si loina maksi si langmai tharga haibdi saru sa saru kok chairga hangam hunba dugumba launi duga som thangbasina saru khok mai thada bida hunba dugumba lokpamni som thangba saisina ani sigi khenabase som saisidi yong pungsang sangaga panbi ji yam chong chongna hobuni mayam yam langmai thagi base aduga som saisina langmai thada basina yong panbi si sumaina Kusukup na hobuni mapan saga tore som saisidi aduna sinaw mayam singda aina haijaning madi sumaina langmai tharga charu sai thoga hangam hunbasina mai thadoga hunbasina asuki matik phaba heli maramaduna hangam hunbi ningba sinaw singna sumaina langmai thadoga charu khok charaga langmai thadoga hangam hunbiu doiti hangam ju sumaina phagani sumaina yam phagani aduga langmai tha hodaba area som saisidana sumaina hangam je dum phaba wale nani sinaw myam singna hangam hunbige haiba tarati sumaina langmai thadokpa charu khok charaga langmai thadok piraga hullaga di hangam je sumaina si yongna phai haibase yam daina paudam jabani